ngasi nongolamdai pung amarom taba matamda none district ki manungsana leiba tupulgi railway junction ga naknana makhwam part 5 village manakta angakpa phangna Chingjao Ningkhaibada thogdokta territorial army personnel yauna mioi kunrom Sire angang yauna mioi kya Thiba Khangdana Leiri singlei wakna izai turel thingkibadagi mokholakpa isingna turel asigi naketta ising thumjinba horakle haire izai turel gi ising mokholakpadagi lambi fauna khidrei thogdok aduda tupuldagi satlaga leiba railway station number 97 gi office building sing railway gi thabak subada sijanaba asoba machine sing amadi yum kya chinglebak manungda phumjinkhra hairi thogdok adugi paw phangbuga army amadi khunja singna sangsinduna mi kanbagi thabak sathari hojiksu misam ahum yauna railway construction gi security personnel kya Thiba Khangdana Leiri amaromda angakpa phangna Chingjao Ningkhaibana izai turel thatkhibadagi turel asigi nakyata leiriba miyam mi paibaga loinena yumgi potchai sing awangba mafamda hondokpagi thabak sathari hojiksu Chingjao Ningkhaibada Meeoi kya leibak munungda phumjinduna leiramkhigani chingnari loinana asiba masing hengalakpa yana leiri